ngasi ayuk pung 3 minute taruk phawba waksingi kunga mathoi pali matungdi kunga ni thoi palani ngasi tang mapan tha ma lisingani kunga taru ing irai numit asigoi bara sifal miyam da paudam jari an boine lokot sab mes ra sigifal nakha thabana thausadaba amadi naitom thau pangba thillabasu ningjabadi thungani sel thumgi thabakta kana jagani kidabana chakhut-kani isa pakhang yone laibak phagani thawni polam laisini angangba brisra sigfal angam mana sanbigani thiba humba kan mana wajau othak su hena phangjagani mine phana sonai akalla thogi lamdadi siksilu isa pakhang yone matam mangani thawni polam laisini angangba mithuna sigfal maru mapanga mai sanaba watba nathak thongmana sulana lawba yaba lay adubu thi humba madi kham kallabadi kana jagadaba numitni leisa pakhang yona ningmana ama oigani thawni polam lay higo karkara sigfal hakchang nungai jai afaba wakhal pokani ningan nadabana laibak phaba hengani sarang narabadi marup amadi phangba yaba mangkhini leisa pakhang yona mai pakani thawni polam lay angauba cheng singara sigfal maram munna khangdana asa sawbudi naral mangani afaba marup tangani ngakpa ngamloidaba wa ngangdabana phagani asawbana tathi leisa pakhang yoina matam hon khibana phagani thawni polam laisini angangba kanyara sigfal harauba nuwaijaba amadi khuchaw thabana hena kanaba numini afaba mingchat tanba tungi thorom sindokpa matang sagani leisa pakhang yona ningjaba thungani thawni polam lay higo tulara sigfal mi pulaga nuwaijaba hengani loksing chaukhatpa amadi lai guru na chanbiba numini natabana mangoi narabadi huran bana tathigani leisa pakhang yona landabana phagani thawni polam lay higo brisira sigfal wanom thawnom kanagani wakhal su laigani miyamna su tengbang ningani naitong wareb lobudi matang sadri anam tanganu leisa pakhang yona ningma mapa sagani thawni polam laisini angangba dhanura sigfal ningbadumak pangani singnaganu afaba maru mapangi mateng lorabadi yamna khumang chawsi